mayam punamapu khuramjari aikhoina ngasisu C-khangbra haiba horror comedy short story amakhak mayamgi damakta puduna lakjari wari asi tasenga thokkiba real story ni adubu aibina hairibu wari asibu mahaki oiba maongda semdok sadok piduna mayamda tahanjanabagi damak thabirakpani wari asibu ibiriba chan moirangthem atopa romantic story na chingba kaya khut thakhrabani ngasidi mahaki real horror story sibu kari kamdau bage haibadu mayam punna sangsinduna taminase Deepak, Zack, amadi Lee makhoi punna boys hostel da leiminabani summer gi break suti oibana makhoi ahum punna mayum da hananabagi damak tholakminabani ahum maksu yamna lappa khungung amadigi oibana makhoina lairiba hostel adudagi yumda chatnabu honabada tangai fadana gari mathang anidi tongdaba yaramde khanghoudana churakpa nonglei nusi aduna ahumdu lambi mayaida pandura leirami Zackna as pielabanida sidi kamai tawduna tawrisibo Lina tawbabu kaino simangai lairishini hojik Deepakna fajadawri hostel da zu hanba yaroi hojik karinobu tawdorisibo sigi nong sakta sida otor phangani haibadi aidi thajadrebu Zackna aina haidro hayeng adum halasena hojikti kai thoageba masida ejida nangorode matagum halasi Fajare base numichu ta salakadore nongda sida oktoju phanghoda se chocho na waiting che chida dum lemba tabani Lina amu wasak fajabo sumai thokani di kana khangni ge si thokni khangadi ekhosu lakmoi kaino Deepakna hoyare ore da wafam juda ne makha samdana ranu kari no oiba yaba khara khana hobana farani maina khanbada sidi yum hanbadi yadong mantre kaidano ma leiba yaba ma hangnaba tawse Zackna hangni yam hangni imphal mayolda oiradi rent nung hangnasu phangni gari phawin thi nungaina chendaba mafam sida karaidano ekhoina hangdorise lamhangi lamhangmakta Lina pele haidre haisini Deepakna ngaikho bai ai Michael da call tawkhige ma hanagi rentu da laibrana adu oiradi sidagi khara chalaga adum lairabani magida ngasi nongmagi lairasu lainaba hairage Aniduna amu yaye hangjilune bhapu dene Deepak phone du lauthotuna call tawsali hello bhai Michael na harauna hero kaino yan thajadana call tawraisibo Deepak noklaga dasama tare ne bhai nangbo yumda ngasi hannab tholakpani lamkhangda palla leide gari su amata phangdre aduna ngasi di hanba yagadaba mande adudi kamai tawba nang kana da leino nang danglo Deepakna aikhoi ahum puna thokminarakpani Liga Zack su yauri ado bai aina call tawraise nang hana leiba rentu da adum leiribro Michaelna leiriye Deepakna adudi tanam chare ngasi aikhoi nangi duda leibe anina yaye bai noi kayorage yawbudi yawdri ai yauraga oida call tawrage Michaelna okay bye adudi yaura kanda hairo ko asi hairaga phone du thammi Zack phone wari sanari budu karino haina yamna khangning na hanglai kai hairage bye Deepakna yani haire magi doina chalase bye asumna makhoi Michael gi manakta punna nonglei nusit maraktuda masa pumba pukchot chotna laklammi nahan khaidagi ngasi suriba nong aduna hien heli akhak arau galoina kanna lepa leitana churami kona thangda Michael na leiriba ren adu jaure ahumdu pukchot chotna changai Michael na as loina nawa taren tawrise se phiron dingdo hanan to humdo ai chalo lake nasado khara saganaba ngha potharamo ahumduna hoi bai Michael su makhoigi cha singdu londuna pusilakle Lina matao thanks Michael na yare asigibu ado horendi chilasu sinna puna tuminarase yam pikpane ahirumse Zackna kaideda adugibu akhoi laiba phangisina ne hen laiba phakre
ꯑꯗꯣ ꯅꯣꯏ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤꯕꯣ ꯃꯥꯏꯀꯦꯜꯅ ꯑꯗꯨꯝ ꯂꯩꯕꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯇꯪ ꯅꯠꯇꯕꯅꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯍꯨꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯇꯨꯝꯅꯅꯕ ꯆꯪꯅꯔꯛꯏ ꯂꯤꯅ ꯑꯁ ꯚꯥꯏ ꯑꯩ ꯇꯣꯏꯂꯦꯠ ꯑꯃꯇ ꯆꯪꯉꯨꯈꯤꯒꯦ ꯌꯥꯗ꯭ꯔꯦꯍꯦ ꯖꯦꯛꯅ ꯍꯣꯏ ꯍꯣꯏ ꯚꯥꯏ ꯅꯪꯇꯪ ꯌꯥꯒꯗ꯭ꯔꯣ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯂꯤꯅ ꯌꯥꯔꯦꯍꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯥꯀꯟꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯀꯦꯜꯁꯨ ꯆꯪꯂꯛꯏ ꯇꯨꯝꯅꯕ ꯇꯧꯔꯁꯤꯍꯦ ꯊꯦꯡꯈ꯭ꯔꯅꯤ ꯑꯦ ꯂꯤꯗꯤ ꯗꯤꯄꯛꯅ ꯃꯥ ꯇꯣꯏꯂꯦꯠ ꯇꯧꯅꯤꯡꯉꯦꯅ ꯊꯣꯛꯈꯤꯕꯅꯤ ꯃꯥꯏꯀꯦꯜ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯅꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯊꯟꯗꯔꯣ ꯖꯦꯛ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯍꯥꯏꯅꯔꯤ ꯀꯥꯟꯗꯨꯗ ꯂꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯂꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯖꯦꯛꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯂꯤꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯑꯗꯨꯝ ꯇꯥꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩ ꯃꯥꯏꯀꯦꯜ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯥꯏ ꯇꯥꯕ꯭ꯔꯣ ꯚꯥꯏ ꯁꯦ ꯇꯥꯕ꯭ꯔꯃꯦ ꯖꯦꯛꯅ ꯀꯩꯅꯣ ꯁꯤꯕꯣ ꯉꯥꯎꯔ ꯆꯠꯂꯣ ꯃꯤꯅ ꯀꯧꯔꯤꯁꯤꯡꯁꯦ ꯑꯝꯇ ꯇꯥꯗꯦ ꯋꯥꯅꯤ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯍꯨꯏ ꯃꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯡꯉꯒ ꯇꯦꯡꯊꯥꯔꯒ ꯈꯣꯡꯂꯛꯏ ꯖꯦꯛꯅ ꯀꯩꯅꯣ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯍꯨꯏꯒ ꯀꯞꯊꯔꯛꯏꯁꯤꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯜꯂꯤꯕ ꯕꯜꯕ ꯑꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯆꯤꯡꯅꯅ ꯂꯩꯔꯝꯃꯤꯕ ꯑꯅꯤꯗꯨꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯏ ꯗꯤꯄꯛꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯃꯥꯏꯀꯦꯜ ꯇꯞꯅ ꯑꯁ ꯚꯥꯏ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯣ ꯑꯅꯤꯗꯨꯅ ꯀꯩꯅꯣ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯕꯣ ꯀꯩꯅೋ ꯃꯥꯏꯀꯦꯜꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕꯅꯦ ꯑꯅꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯅ ꯍꯦꯟꯅ ꯇꯧꯒꯜꯂꯦ ꯖꯦꯛ ꯑꯃꯗꯤ ꯗꯤꯄꯛ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯒꯜꯂꯦ ꯍꯥꯏꯁꯤꯕꯣ ꯃꯥꯏꯀꯦꯜꯅ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯤꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯇꯣꯏꯂꯦꯠꯁꯦ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯕꯅꯤ ꯍꯥꯟꯅ ꯒꯔꯜꯁꯀꯤ ꯔꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯨꯏꯁꯥꯏꯠ ꯇꯧꯈꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯐꯝꯁꯤꯗꯕꯨ ꯆꯪꯉꯨꯔꯗꯤꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯏ ꯖꯦꯛ ꯃꯈꯣꯜꯗꯨ ꯅꯤꯛꯂꯞ ꯇꯧꯅ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯇꯞꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗꯒꯤ ꯏꯁꯩ ꯉꯪꯂꯛꯏ ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯏ ꯏꯃꯥ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯅ ꯂꯤꯗ ꯌꯦꯡꯂꯛꯏ ꯂꯤ ꯃꯃꯤꯠ ꯑꯗꯨ ꯉꯛꯁꯪ ꯉꯥꯡꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯑꯒ ꯂꯩꯔꯝꯕꯗꯨꯗ ꯑꯍꯨꯝꯗꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯈꯣꯏꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯀꯥꯟꯊꯣꯛꯀꯦ ꯇꯧꯕꯒ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯂꯣꯟꯁꯤꯜꯂꯛꯏ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯆꯥꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ ꯗꯤꯄꯛꯅ ꯚꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯗꯤ ꯊꯣꯡꯁꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯃꯥꯏꯀꯦꯜꯅ ꯚꯥꯏ ꯇꯧꯋꯦ ꯇꯣꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯖꯦꯛ ꯃꯄꯤ ꯏꯔꯥ ꯆꯦꯠꯂꯒ ꯏꯕꯣ ꯅꯪ ꯁꯤꯗꯕꯨ ꯂꯩꯅꯤꯅ ꯂꯩꯔꯤꯁꯦ ꯉꯝꯃꯤꯍꯦ ꯁꯤꯒꯤꯅꯤꯗꯅ ꯅꯪꯅ ꯆꯥꯛꯀ ꯄꯨꯡ 6ꯇ ꯄꯤꯖꯔꯒ ꯉꯟꯅ ꯇꯨꯝꯅꯕ ꯍꯥꯏꯔꯤꯗꯣ ꯃꯥꯏꯀꯦꯜꯅ ꯅꯈꯣꯏꯗꯕꯨꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯀꯤꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯕꯅꯤꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯦ ꯇꯝꯅꯕꯒꯤ ꯃꯈꯣꯜꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯔꯤꯕ ꯗꯤꯄꯛꯅ ꯑꯗꯨꯗꯒꯤꯗꯤ ꯏꯕꯣ ꯅꯪ ꯌꯥꯔꯦꯀꯣ ꯇꯝꯅꯕꯁꯦ ꯅꯨꯡꯉꯥꯏꯔꯤꯕ ꯃꯥꯏꯀꯦꯜꯅ ꯀꯩꯝ ꯇꯧꯔꯣꯏꯕ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯌꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤꯅꯦ ꯑꯗꯨꯝ ꯉꯥꯡꯅꯕ ꯌꯥꯕꯅꯦ ꯚꯨꯠ ꯅꯨꯄꯤꯅꯤꯅ ꯃꯁꯛ ꯐꯖꯕ ꯌꯥꯝꯅ ꯀꯤꯒꯟꯕꯁꯤꯅꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯀꯤꯕ ꯊꯣꯛꯀꯅꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯍꯦꯛ ꯈꯪꯈ꯭ꯔꯗꯤꯅꯦ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯟꯅ ꯁꯤꯈꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯀꯤꯃꯟꯕꯗꯒꯤ ꯑꯃꯅ ꯉꯥꯎꯔꯒꯅꯦ ꯃꯀꯣꯛꯇꯣ ꯐ꯭ꯌꯨ ꯆꯥꯒ ꯂꯩꯈꯤꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯗꯤꯄꯛꯅ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤ ꯚꯥꯏ ꯅꯪꯒꯤꯁꯦ ꯇꯥꯟꯖꯥꯗꯨꯗ ꯖꯦꯛ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯀꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯦꯜꯂꯣ ꯗꯤꯌꯔ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤꯕ ꯇꯧꯔꯕꯁꯨ ꯅꯪ ꯁꯤꯌꯥꯝꯗꯗꯤ ꯌꯥꯈꯤꯅꯨꯀꯣ ꯅꯪ ꯍꯦꯛ ꯌꯥꯔꯝꯃꯕ ꯅꯪ ꯌꯦꯡꯉꯨ ꯅꯪ
Deepak magi mawongdu ubada kaino masi nong toraisina tanja sida pelabani ko somdana sakiba isaidu lepte adumak saktuna lei handak mukti musi khara ngaliba bulb adusu pura mutkhre ahumdu amuk khangprek khang lauri Jack na kapngang ngang laga hairi bhai noi kai lege Deepak na bhai ai khungse thangbe adre kanano mana khungsida Jack na khumlai bhai yare makhatara nu nang khungna ko le haido adum ko jarasanu ai hana bp je pokhai laga sido male Deepak na peri tawraga hairi sumai to du saruk budi nung marak tu da du chola susuna hing lelam badu na hena paramazani da Michael na noi ni na maro lama ki na marom kiriba aduga su ngasai degi uhangang budi sule leptine hana kari no to bu yabado tawna ba tawse sumai sum leibadi aikhoi hingni habado thajadre Jack na aikhoi na ngasi nangi mafam sida laiba sidi lanbiruro na chatpaga chap manari ne Deepak na yarse wathi se tokse hana hingna bam da tawse kamai tawse no amu isai sak phule khrijina kaidaw ma sa no Jack na bhai ai idea am leire buttine langba mafam da leiba ngamdi hainabani aduna ai arangba rocky seima thajlake asi hairaga Bon Jovi gi It's My Life to tharai adubu isai do tharga khara phagadra hairaga henna phibam soksin ba haibadu oire isai dugi muttu da henna wild taba hengalaklambi It's my life it's now or never It's my life it's now or never amu isai du chingaga laukhalakpadadi thongnawgi glass kadu loina crack chatuna kai ba haurai mutlamba bulb kadu disco light than badawna amuk ngan amuk mut phibam amadani tawriba matawdu ahum dusu yamna ngakna yengladuna leinei Deepak latlat tawraga karamba butanu sibo Jack su makhol gadu niklap tawna aisu hanbane sumaina butna ga isai somga sakpa tabase asidine 21st century gi butne haibada chap chare Michael na bhai isai dom da muthalo mihun thaun ga amata suje tawrise Jack isai du phat muthali isai du muthar khibadu da khoyang khoisauna na nganglaga kari hairi bano lausin bangam drab marol amada huangang lai akhak arawa loina nole nu sichu kana torlami Jack na kai haijana bai mana loli maro sibu kai marolo aidi amta lausin bangam deni Michael na khangde da ai somta khangde da bai asi marol jidi ai su hamani tarise Deepak na nangbu maitai gi butne hadene asidi marol mari gamta khangde da Michael na au haibane dumaina ado asi marol jidi ai ju khangdi ngai khone akhoi khangba butu oidrawa kaino Jack kaplaga thok pusi ade loye da nagi pusi Deepak kina li nang adumaina torkonu ko amu laukhong torambadu tokre nongil nusi torambadu su loina lepkhre amu khanghudana mai adu khangthan thalai Deepak amadi Michael mamitul langthoga Jack ta yamna kina yengduna lei Jack latlat tawraga kaino kadroge bai Michael makhut adu thillaga bai nangi tungda Jack chongliba mihun adu chumna chongba natre asuki matik yamna kina onthok charai mamai ipak pakna li leptuna lerambaduda khangprek khangna makhut aduna khupanga thajalli oima thagai thadokduraga yamunna yengduna leiba aduda Jack yam kina sorry soikibane mafam dura tawribadu atai thangnabada leiriba singduna loina khangnarakpadagi room aduda punna laklammi senior oina leiba pari mapaldagi thong adu thillaga Michael tabro Michael
thongnau adu glass na chanba oibana manungda tawriba sing adu mapaldagi loina urami atai miyoi sing chenchin narakpagi makhol adu tabadagi thalamliba mai adusu amuk mutkhre Jack yam kina bhai tabro pari su mapaldagi korai oi Michael tabro thong sem to hangowani mapaldagi mayamdusu thongdu kaukhainaba tawrami adubu phana kuiba phawba thongdu hangba phakhainaba tawbasu yaramdre somdadi manungduda leihoriba ahumdu loire lepkhiba mafam adudagi khongkap amatta phawba thangba ngamlamdre ahumdugi masaduda manam namnamduna makhutuna soklai Dipakna keng torisina as yam jagalai chui Michael na sidi dapari natradi ngamaro Jack na dapari haidi Michael na akhoi rensigi senior ne mana dum sigumba horakpa tamnaba kanse mana dum tanthokpane mahala adi soidana butsi sune ma kiradabane Dipakna ha kaino bhai ei gyan tadre ne wari se butna mu dapari ki doiba kai marum gya Michael na noine khangdabagini dapari se achamba minate mahaki masada but break tamnaba karigumba mata mawalawdabani akiba habado machet amta leitabani na mana woino silaga naishanbini magi mapandagini hojik phawba aikoina mafam sida leiba ngamli base Dipakna noi wata sidi bah aigidi bah haijini Jack makhutu nikna mahaki pocket yauriba makhetu lauthoaga khetli li prap chansilatuna makhet marugi mai adu machinduna kamaga muthatli Jack amukasu khetli amuksu machinduna kamlaga lina amuksu muthatli Jack hanjin makhet maru singdu khetli amudusu hanjin machinduna kamaga muthatli Jack ti kirambadagi henna khoidau sagat pa habadu oire phagi dagi ngasi ko but kaloina chaini ko ani dugi mawong duda Dipak ka Michael gadi yamna ngakna yengladuna lei Dipakna kaino ani sina tawrisina butse mainung kai ka di changba ngamde hayna daine sina karamba makhalgi butano sibo tanja duda mapalonggi miyoi singdusu mayam changduna thongdu thugaiduna mai singa kona na changlai pari prap ligi manakta sangsilatuna khupakna mamaiduda olaga thajali khangbra yam thuna maise ngalhalo aina hanjin sigumba se tawgono adana hanjin haibra tro li chenthokki ge hayna tawi adubu nupa mayam aduna sangsilatuna libu phaduna thammi li makholdu khoiraga ai bu thado ai chatke pari yamna munna yenglaga aina hanjin anobu lakpa miyoi singda sigumba se tawgono haibra tro nangna su yamna lam heli basi kaino makhong mukhat ani makto phina kanna chena punselo nanthok han baga yade khangnabra makhoi mayam changduna makhong mukhut ani du krak laksinna punsinduna thanammi li mamit adu khana akoibada leiriba miyoi singduda amamam ta oina yenglai noi ngasi aina liam namda tharo nakhoi punama aina kadaugi yengo pari sauna mamai juda amuka khupang thajali khangbra tumileo ko taningde nang hakta ngairabani li makhol gadu khoiraga hairei hek tawbuga nangna adu miaru misi kaigino nangna aibu asu yam yengcheli si kaigino ba Dipak amadi Jack ti anigi wari khusana duda gyan mamba haibadu oire aduma leptuna yengtuna lei pari makhoina purakpa bag adudagi Bible gi larik ama puthorei aduga ligi mathabak aduda thammi machinda laigi wahai kharasu hairami li masadu khangba ngamdana kana laura ami masa pumba thektoktuna law khong tawduna leirami mafamdura leiramba pochai singdu loinamak ni ami Jack karan phog de ya de matagum bhai sigi batang se ai hana kaidunam ukhre 1920 gi da masaga thektok podo aduga chap manadro
Dipakna nang atagidi bo sumko karando tanja sigane yam janadre kiridi loire amutaiba nachindo tumi amta layo kona thangdali laukhong toramba mayamdu chap lepkhre phamungduda asiba amagum taduna lei Michael kina dapari loiraba pari sordu hondoi aduga kemta oroida hayeng adum gya lakcharani pothana batawro Dipakna ado yamba kainomta horen amu hora di kamai tawwa pari noklaga ma ngasigi oinadi la aroida noina ahan ba thengnabaduda kibagi wani kemta tawdabani da hat patu pona chingbadi mari karim tawdabani athaiga manadabani yam phabani magi haibune nupada khara chopagi wani noibu kibrane Dipakna kijeda yamba sum ahan ba thengnabasidadi parina fare ngasigidi pothana ba tawro aisu potharugige kemta pahakanuda ado Michael fajana laimina horoko Michael na hoida pari ahumdu ahingduma karigumba amata pothadana tumduna leiriba lida yengduna leirami asumna ahingduma yamna akiba nokningba thodosingduga loinana haukhre ayuk anganbani li masa pumba thindolaga haugalai ayo as kaino sina khwangdagi nangandagi loina thindora imyamsibo Dipak amadi Jack makhoigi bag adu loina yansinduna lerami Lina hauji chaladoira asungana Jack na mafam sida kuina leiba yaba nate yam thuna hawgalo chanaba tawsi Lina kaino noi anina tension amada lerami sina ngrang kayona bu yawkhrage Dipakna kem tawdeda amuk doiba nungaibada loire ngarangti Li tapna hawgatuna mingselduda mamaidu yengi aduga machindagi makhajaidagi mami sangna ngaksang ngangna taduna lerambaduda kaino aigi maisida khamliba mayamsina kamai toino Jackna nathwaido manghodribado pharabani naraibakto yam sathida pharabani harijini Lina pele hoiba gyan gamte hetaside henuisidi Dipakna yam taningbra nang gyan taningbra ba ngarang di toilet ki miss bhutuga sakhangna rubadagi phajare ahingduma Li tapna ningsinglai mahakna toilet aduda nupi ama changlakhibadu madudagi khangprek khangalauri oima Li na khanglaw lakhalakpaduda ahumdu lauduna mafam adudagi chenthokre